ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯂꯦꯜ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯗꯨꯀꯥꯟ ꯑꯗꯨ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯒ ꯈꯟꯅꯕꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤ ꯃꯤꯅꯧ ꯄꯣꯁꯇꯒꯤ ꯃꯤꯑꯣꯏ 4 ꯂꯨꯄꯥ ꯀ꯭ꯔꯣꯔ 4 ꯍꯦꯟꯕꯒꯤ ꯍꯤꯔꯣꯏꯟꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯋꯦꯁ ꯄꯣꯂꯨꯁꯟ ꯊꯣꯛꯇꯅꯕ ꯄꯥꯟꯗꯝꯗ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯑꯔꯦꯝ ꯑꯈꯥꯛꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯔꯤꯁꯣꯔꯁ ꯑꯣꯟꯊꯣꯛꯄꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯖꯤꯔꯤꯕꯥꯝ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯈ꯭ꯔꯤꯁꯃꯥꯁꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯂꯦꯞꯇꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯑꯃꯗꯤ ꯗꯤꯖꯤꯇꯦꯜ ꯏꯔꯥ ꯑꯁꯤꯅ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯔꯤ ꯃꯁꯤꯅ ꯆꯩꯊꯦꯡ ꯀꯌꯥꯁꯨ ꯄꯤꯗꯕ ꯅꯠꯇꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯌꯥꯗꯕꯒꯨꯝ ꯈꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ IS ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯖꯨꯁꯤ ꯑꯁꯦꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯣꯚꯤꯗ-19 ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯈꯨꯠ ꯇꯣꯏꯅ ꯍꯥꯝꯕꯤꯌꯨ, ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤꯌꯨ, ꯃꯥस्क ꯎꯞꯄꯤꯌꯨ, ꯐꯤꯠ 3ꯀꯤ ꯗꯤꯁꯇꯦꯟꯁ ꯊꯝꯕꯤꯌꯨ, ꯌꯥꯔꯤꯕ ꯃꯈꯩ ꯚꯦꯛꯁꯤꯟ ꯗꯣꯁ ꯁꯨꯅ ꯀꯥꯞꯊꯣꯛꯄꯤꯌꯨ, ꯆꯦꯛꯁꯤꯟꯕꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕꯅꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯄꯂꯦꯜ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯗꯨꯀꯥꯟ ꯑꯗꯨ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯒ ꯈꯟꯅꯕꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯖꯤꯃꯤ ꯗꯦꯕꯤ ꯆꯍꯤ 63, ꯃꯄꯨꯔꯣꯏꯕ M ꯀꯤꯔꯟ ꯀꯧꯏ, ꯄꯂꯦꯜ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯣꯡꯈꯥꯝ ꯕꯤꯔꯖꯤꯠ, ꯑꯄꯣꯛꯄ ꯀꯦ ꯅꯕꯗꯤꯞ ꯀꯧꯏ, ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯟꯆꯥꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇꯦꯂꯤꯀꯣꯝ MPTOꯗ ꯊꯕꯛ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯄꯂꯦꯜꯗ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯈꯦꯜꯂꯝꯕꯝ ꯇꯔꯨꯕꯤ ꯀꯧꯏ꯫ ꯈꯨꯗꯛꯇ ꯈꯣꯏꯁꯥꯎꯅꯔꯕ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯗꯨꯀꯥꯟ ꯑꯗꯨ ꯊꯨꯒꯥꯏꯈꯤ ꯂꯣꯏꯅꯅ ꯄꯂꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯕꯤꯜꯗꯤꯡꯁꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡ ꯇꯥꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ 39ꯅ ꯁꯥꯕ JAC for the Murder of Moirangthem Jimmy, ꯄꯂꯦꯜ ꯍꯥꯏꯕ JAC ꯑꯃꯁꯨ ꯁꯦꯝꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯔꯥꯜ ꯂꯩꯕ ꯐꯥꯗꯨꯅ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯖꯤꯃꯤꯒꯤ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯆꯍꯤ 1.5 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯔꯥꯡꯁꯦ ꯀ꯭ꯋꯥꯆꯥ ꯆꯠꯄꯁꯤꯗ ꯃꯕꯥꯅꯤꯁꯦ ꯗꯨꯀꯥꯟ ꯃꯅꯨꯡꯁꯤꯁꯨ ꯃꯩ ꯃꯨꯠꯊꯠꯂꯝꯃꯦꯕ, ꯑꯗꯩ ꯃꯄꯥꯟꯁꯨ ꯃꯩ ꯃꯨꯠꯊꯠꯂꯝꯃꯦꯕ, ꯃꯕꯥꯅꯤꯁꯤꯅ ꯃꯄꯥꯟ ꯅꯥꯀꯟꯁꯤꯗ ꯃꯩ ꯊꯤꯔꯒ ꯂꯩꯔꯝꯃꯦꯕ꯫ ꯃꯕꯥꯅꯤ ꯈꯠꯅꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯈꯪ ꯈꯪꯗꯦꯕ꯫ ꯏꯃꯥꯟꯅꯕꯤꯗꯨꯅ ꯀ꯭ꯋꯥ ꯆꯥꯒꯦꯅ ꯍꯥꯏꯕꯁꯤꯗ ꯅꯪ ꯃꯩ ꯊꯥꯒꯠꯂꯦꯔꯒ ꯇꯞꯄꯨ ꯆꯣꯛꯑꯣꯅ ꯑꯩꯅ ꯍꯦꯛ ꯗꯨꯀꯥꯟ ꯃꯅꯨꯡꯁꯤꯗ ꯆꯪꯉꯦꯕ꯫ ꯗꯨꯀꯥꯟ ꯃꯅꯨꯡ ꯆꯪꯕꯒ ꯇꯔꯨꯕꯤꯒ ꯀꯣꯏꯅꯕ ꯅꯨꯄꯥꯁꯦ ꯑꯁꯤꯁꯤꯒ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯗ ꯇꯔꯨꯕꯤꯁꯤꯗ ꯍꯦꯛ ꯅꯣꯡꯃꯩꯅ ꯅꯝꯃꯦꯕ, ꯀꯥꯞꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗ꯭ꯔꯦꯕ꯫ ꯑꯩꯁꯨ ꯇꯔꯨꯕꯤꯅꯦ ꯈꯜꯂꯦꯕ ꯋꯥꯈꯜꯗꯅꯦ, ꯑꯗꯨ ꯊꯣꯛꯑꯒ ꯌꯦꯡꯉꯨꯀꯥꯟꯁꯤꯗꯗꯤ ꯏꯃꯥꯟꯅꯕꯤꯗꯣ ꯇꯥꯔꯒ ꯂꯩꯔꯝꯂꯦꯕ꯫ JACꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯔꯣꯃꯦꯟ ꯈꯨꯃꯟꯅ ꯍꯥꯏꯈꯤꯕꯗ ꯕꯤꯔꯖꯤꯠꯅ ꯄꯥꯏꯔꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯃꯉꯣꯟꯗ ꯏꯁꯨ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯂꯥꯏꯁꯦꯟꯁ ꯌꯥꯎꯕ ꯅꯣꯡꯃꯩꯔꯥ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯨ꯫ ꯑꯋꯥꯕ ꯅꯪꯂꯤꯕ ꯏꯃꯨꯡ ꯑꯁꯤ ꯁꯨꯔꯒ ꯆꯥꯖꯕ ꯏꯃꯨꯡꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯌꯥꯎꯅ ꯈꯦꯇꯤ ꯄꯨꯔꯣꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯀꯛꯆꯤꯡ SP ꯑꯃꯗꯤ MLAꯅ ꯄꯤꯔꯝꯕ ꯊꯥꯖꯕ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯥꯅ ꯀꯅꯥꯒꯨꯝꯕ ꯁꯤ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯤ ꯃꯀꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯥꯏ꯫ ꯃꯣꯏ ꯈꯟꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀ꯭ꯋꯥ ꯆꯥꯔꯒ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤꯁꯤꯗ ꯅꯣꯡꯃꯩꯅ ꯅꯝꯃꯦꯅ ꯍꯥꯏ ꯕꯤꯖꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯖꯤꯃꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯂꯦꯞꯄꯒ ꯂꯩꯔꯤꯉꯩꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯂꯩꯁꯜꯂꯛꯄꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯥꯟꯗꯅ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯃꯩꯔꯥꯄꯥꯏꯕꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯁꯤꯗꯩꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯥꯔꯛꯑꯒ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯗꯦ, ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯒꯣꯔꯃꯦꯟꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯄꯨꯡ 24ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯦꯛꯁꯟꯁꯤ ꯂꯧꯈꯠꯄꯤꯕ, ꯃꯥꯕꯨ ꯐꯥꯕꯤꯕ, ꯃꯤꯌꯥꯝꯗ ꯁꯤꯟꯅꯕꯤꯕ ꯁꯤ ꯄꯥꯝꯃꯦ꯫
Wakat mifam aduda saruk yakibi laikidrabi jimiga kwa leiba chatminabi mamanabi moirangthem khomdombi kobi amana phongdorakpada laikidrabi jimiga kwa leiba chatpada dukan thonglolami mai muthalami dukan gi nakanda tarubiga birjit ka mai tektuna leiramki hairi matam aduda tarubiga birjit ka khanaraktuna birjitna nongmai satoklaga tarubida namke tarubida ingthorakpada jimida nongmaina pankibani hairi Thaudok aduda Chenariba Kongkham Birjit Police na fare mahak ngasi duty magistrate Thaubalda puthoklaba matung numit tarukni police custody da makhata na wahang tongnabagidamak remand pikre accused asidagi police na .32 gi pistol ama maru mangaga konana recover tawri hairi थबक्तगी टर्मिनेट तौगदबने हाइबसिस कोइ जेएससी की माइके दगी थमजगे अदुगा मणिपुर सिदा थोइबे थौदोकदि मक सरकार ना मरिक चुम्बा ऑफिसर वगैरह अदगी थबक तौबा मी अमा वगैरह मसा मसा गी डिपार्टमेंट गी मीने हाइना चिंगसिनदबा खमना जानबा एमएलए गी मीने नत्रगना मासी असिगी मीने हाइबसि थमदना असेंबा रियलिटी ओइबा ग्राउंड दा विचार तौदना मतुंग तारकबा होरगदोरिबा नुपी नहा अमा अमा ओरो लैरिबसिंग सिदगी कोइ पुन्ना कन्मिनसे हाइबसि कोइ थमजरगा डिस्ट्रिक्ट असिगी एसपी अमदी ऑनरेबल एमएलए ना commitment haibadi ngasi numidang 24 hours se asigi gi manungda culprit laiba mi se puthokani haibase puthokpiro natragadi makha tarpada ekoi JSC na lokholakpa thabak thorong khudima palelda laiba farja miyamga punna khusam najaraga akanba ihau sangsin jagani Nakal Amaromda Palel Mamang Lekaida Moirangtem Jimmy Demi Domaina Panduna Lekidabada Thodok Asigi Mayokta Pangthokiba Darna da Saruk Yakiba Miyamna Palel Mamang Lekaida Leibi Pandukan Pambigi Takilambam Tarubigi Yum Attack Togduna Tugaiba Lakpada Additional SP Kakching Romendro Palel SDPO Amadi OC Palel Yawna Miyam Aduga Wari Sanaraba Matungda Wakal Taminabadagi Thodok Adu Thingmang Amauki Hairi Mga suba Assam Rifles ki kangbuna ti Mino Post gi Miyoi Mari Lupa Crore Mari Henbagi Heroin ga konana fagatlaga More Police Station sinakre ngasi ayuk anganba pung amaga makhairom tarakpada adwaida Tengnopal District More Subdivision gi manung Indo-Myanmar border da leiba ti Mino Village Mayada mga suba Assam Rifles na lambida frisking checking zathabada lambida lakpa gypsy ama check tawbada heroin yawba sapon cap Yankha Yoramba Thingnaki. Hairiba drugs sing adu number thadaba gypsy adugi spare tire da Yorambani Hairi. Heroin aduga konana Miyoi Mari amasu fagat pangamke. Fagalaba drugs sing adu malemgi kaithelda lupa crore Mari henbagi oigani Hairi. Heroin ga konana fagalaba Miyoi sing adudi lamngai lal kipgen chai kuntrani thoi apokpa laikhidraba lunkhopaw kipgen Laifam New Laikot More Tengnopal District Letkochon kipgen chai kunithoi apokpa Jangkholan kipgen Laifam Jalen 5 Village Part 2 More Tengnopal District Ngamngaulau Tauthang Jahi Kuntrani Thoi Apokpa Thangmang Tauthang Laifam Janglen 5 Village Churachandpur District Amadi Saingam Haukip Jahi Kuntrani Pan Apokpa Laikhidraba Jamkhai Haukip Laifam Ngamkhai Beng More Tengnopal District ni Fagalaba Heroin Amadi Miyoi Sing Adu ngasi ayuk pung tarataba aduhaida More Police Station da kusinakre Single-use plastic sing sizinaba leptaba amadi sizinaba loiraba plastic sing mafam chana langthokpagi hainabi leitaba asina aikhoigi akoibagi aying asada ahongba lakpagi amasung global warming thokhanbagi achauba maram ama oire maram aduna asigumba waste pollution asi thoktanaba amadi sizinaba loiraba arem akhak sing Manipur gi resource onthokpagi thabak kaya ama jiriba municipal council na chathari hiram asigi matangda Iscom gi jiribam correspondent Rosimala Chagapam dagi paudam ama. Jiribam Municipal Council Miamna JMC haina khangnariba council asina kumja 2004 dagi hauduna ngasi phauba paikhalakliba tongan ba development gi thabak singi manungda Swachh Bharat mission su ama oiri hariba mission asigi makhada Jiribam gi achoba kaithel sing ward sing lambi gi naget lubanan bagi thabak thauram sikyap chathari masitana tana council asina nongmagi leptana khomjilliba phata hudi sing adu JMC gi dumping ground da puduna macha kaina khandoktuna reuse reduce amadi recycle haibgi wakhalonda processing tawduna phatraba polam sing adudagi Manipur gi resource kaya ama puthokpa ngamli
Manipur Sarkar local leba awagi single use plastic thingbagi khongtang asi mai pang nawi damakta Jira Municipal Council amadi District Administration kanna khonajari 75 micron gi mathak leba thing akoi sinna nawi damakta tonganba order ma sokre khongtang asi tasengadi thenga su thengna lokhataba yadaba amadi yamna phaba sarkar gi khongtang amani haina koi laujai ngasai akoi green sina ko jumdagi putorpa chak ko bi masing asumba asang aman se asisina akoi dustbin asang basida hapire ka blue sigana ngasai gi plastic number 1 ore habdi patha daba pumtha daba akang dana leibado ado ani se mona khandoga pibi dai gari taru ni akoi chali se amana jum da changaga khome ade amana soroki atauba adagi khara mana sorok ta wai sitagi asisina akoi haji lambi thong khudong chadabanina akoi yam wai sitpasu wai ado nan basu lu basu ngamde asimada da akoi na price lorei bani akoi aduki matik wai Jiri Bangi municipality area gi jiri turian sigi tangkhai se samgi state sigi jiri turian da langthurai ba pata hudi umbangam da ba plastic ki waste mayam sina jiri rom da chu tawsal lakpa adagi jiri turian da achauba ataba impact am pirak pa chisu koi khwai lai buk thibani JMC na Swachh Bharat Mission gi makhada luba nan begi thabak thorum kaya ama paikhat labasu council asigi area singi lambi sorok sing phattabana council asina tawjari ba luba nan begi thabak thorum kaya asi miyam gi mi thuppadi ngamdri masina air pollution kaya ama thokpagi asoba masak amasu oiri hiram asigi matangda mari leinabana ahenba miyang changbagi su tangai fadaba leiri lambi se phatra banina pothok hele nung marak ta khome do lambi se nalhan bagi darkar ama akoi na pam lambi pharaga upun chade akoi ji wai sit banena suri pasing je upun cha batana tana party se chai akoi sinungai te lambi thong phan bagi akoi pam global warming ko ri macham oiriba greenhouse gases sumba upon consumer thadariba waste madudagi methane gas kuma thuiba bukudana maram oiraga global warming gi kono se helal leo marona kona waste na se waste minimize to na ba go 3R concept ta ko daringa kona reuse to ba sina bidaba yada putna ayaba putna kono recycle to biba adamana kona waste reduction to ra ba climate ta su changes ma lakadra na khalle source segregation sina yundong khudina phajana to biraba adu taragadi ekoi jiwa municipal council na compost sembagi sisu yamna nungai na compost semang ngamuni compost si marang kairagadi chemical fertilizer sinaraga okay low urubagi chanabi se masisu kasenadi ekoi compulsory ekoi hadarakne habi thajai plastic sinabagi sang hadaraba chemical fertilizer chahadak sinaragadi matang thabada sinadagadi pothok si watpanina climate ta ngasagi ahom kya lakuduna maram oiraga ekoi gi pothok tasu hadarakagi kono du lei bramadura be prajasna single use plastic sing sinabagi sang hadabiba yarimo kai climate ki global warming gumba leiriba singase hadarbina prajana sumating pangguragadi sungena mangaigani miyamna phatri haina langthokliba phata hudising adudagi council asina sijinaba yaba hangatuna sijinaba aduga sijinaba yadraba sing aduna amuk yonthokpa amadi apum asasing aduna amuk compost semduna tongan mamongda council asina resource puthokli masi mangna malemgi oina pangthokpa lubanan bagi sangdamnabada awang nongpok lamdamgi oina pikpa city singi manungda khwaidagi lubanan ba city asi jiribamna oiba ngamlibani haibada haimanba thokloi jinaba loiraba plastic ki product mayam se masi council na risk lora kanda area du dagi khongol la kanda chingong lekai ga leiba pot phata udi patient mo mai tare ko mafam du da har onthopagi dugumagi yam phajaba step amasu locally panchayat tu thang ji lokhat pi dabani na masi ma ngangi lamsing dadi waste management gi kitang wali plastic sing sina volume ji yamna handana tapkhaira kanda maduna mu atopa deta adokhiba sa yamasu yamdraga su pollution thokpa yaba pochai mayam se jiba municipal council na yamna thawai yauna tawbiribasi Manipur gi oina thagatngai uba uthang amani si atopa Manipur gi municipal council sing Manipur gi sayeng mission oiriba Imphal municipal corporation asida tu chachaba adana apply tawtaragadi nam phajaba masak thokpa city ama oigani plastic ki pollution thokpa urenda lambida water resource mafam singda dokpa tawru mayam singsi adana pham chan lotion ba taragadi iram nala sing khuloi haina dagi ipai pu gi hakutagi nambu kurel haina laiba sing asi su masak thokpa Asigumba Jiriba Municipal Council and local waste management sina pasha onchoga Manipur gi resource ama uhenbase Jiriba Praja moina Jiriba Municipal Council bu thagat phuduchi Jiriba Municipal Council na huji paikhatliba asigumba thabak thoram sing asi Manipur gi kachin kwa sin bathungna paikhatnarabadi khwaidagi lubanan ba state ama oibatana tana hujik malem sin bathungna thengnariba global warming ki chaitheng asida lanthengnaba matamda khara da oirubasu mateng piba ngangani haibigi thajaba lei pawdam jariba Rosimala Sagapam IS News
Education, Law and Legislative Affairs ki Minister T.H. Basanta Kumar na Christian lining chatpa singi chaurba kumhay ama oidiba Christmas kumhay na lakpada Manipur miyam da yaifa paujel pirakli. Christmas asi ingtapa nungsinaba amasung afaba puraknabagi kumhay ama oibana kumhay asina lakpada haraw tayamba nungayayfaba amadi chawkhatpa Manipur ama purakpa oirasanu haina Minister na thadorakpa charol amana paujelakli. Water Resources and Relief and Disaster Management Minister Awangbaw Newmay nasu Christmas kumhay inglising aniga kunitoy na lakpada lamdam asigi miyamda yaipapaujel pirakli. Mahak na thadorakpa charol amada state asigi amadi laybak asigi chawkat thorangda mai pakna bagidamag Christ na tambiramba nungshiba amadi kathokpagi khongbul adu lirasi haina Manipur gi miyamda paujelakli. Ching amasung tamda khundariba Christian lining chatpa singi yamna maru oiba kumhay ama oiriba Christmas na lakpada iramda Manipur gi miyam gi punsida nungaiba yaifaba chawkhatpa ingaba punsi marel adu taibang mapuna pibiba oirasanu haina All Manipur United Clubs Organization amuko na paujelakli. Punna hingminaba, punna thengnaminaba, punna chawkhatminaba haiba wakhalon asina mangda thamduna amuko na kanglop phurukki khenaba thamduna leibaki thaugai kaya pangthokliba asida hena yaifaba purakpa ngamba oirasanu oiminarasi ngasidagi hauduna Kalalong Thaninkhul Bisnupur Ward number 7 da pangthokliba Christmas for All the 55 Merry Christmas Thoramda amuko gi Secretary General Dr. Norendro Thokchom, Secretary Publicity Laisham Krishna Chandra, Assistant Secretary and Lokendro Nasarugyaki amade amuko na ngamjaba asa athagi polam sing asengba thamoy ga loinana Iswar Jesus ki mafamda katke. Makhatana tongan ba mafam singda pangthokliba Christmas ki thoram singda angamba mateng pangduna sarugyagani hairi. Indian Psychiatric Society Manipur State Branch ki chahi khudingi pangthokpa conference Manipsikon ngasi Rims Jubilee Hall da pangthokre kulhumdoirak suba oina pangthokliba Manipsikon asi chahi asigi oina Digital Addiction and Emerging Pandemic haiba hiram asida yumfam oiduna pangthokpani thoram adugi athoiba mithunglen oina sarugyakhiba Health Minister Dr. Sapam Ranjana Digital era asina aikhoida kanaba kaya piri adubu masina chaitheng kaya su pidabanate haike mahakna hai pikliba angang dagi hauraga ahal oiraba mioi sing fawba mobile phone yautrabade hingba yadabagum khanabagi matam oirakle masina maram oiraga aikhoi mioi bada awaba khudong chadaba piba khaknatana digital addiction gi wafam thorakle digital gi matam asida oirakli ba fattaba ahongba kaya asi mayoknana ba khonabada ngasi pangthokliba conference asina chawno mateng panglagani haibagi thajaba lei haike thoram adugi manungchana Dr. N Heramani Dr. T.H. Bihari amadi Dr. S. Manikanta da Indian Psychiatric Society Manipur State Branch na Lifetime Achievement Award piduna ikai khumnabutke. And with a leader who is always in touch with everything that's happening all over around our state, we have been advised to keep our phone near our pillow. Exactly, this is what he said. The word is mobile phone. Wherever, even if you're mobile, you've got to have that mobile phone always with you. And you have to pick up the phones because that is the responsibility of all of us who are in the government to make sure that the people of our state live in a proper way so that we all get the information so that all information can be passed from one to the other instantly. Apung kunmarida miyoi amata COVID positive oiba thengnakide. Haukibak active case amata leitre COVID common control room dagi thadorakpa report ki matung inna puna sample yankhai nithoi test tawbada negative oiki haire. Fagalapagi changsada Maniputara nipan 10 marit tarukta lengdana leiri. Manipurda COVID positive oikiba miyoi puna lakama lising kuntrama panchamapan kunithoi sukre laichat asina maram oiraga miyoi leitaba yaukide. Amadi lamdam asida laichat asina maram oiraga leikhidaba apunba migi masing lising ani chamaganifu mapanda leiri. Haukiba pung kunmarida India da nongna miyoi chani COVID positive oire leina asina maram oiraga miyoi leikhidaba yaukidre. Fagalapagi changsada Maniputara nipan 10 nipan sino oire. Apunba confirm case na koti mari lag ni futaruk lising humra taruk chanipan
humdramapan yokre, active case na 3,338 hantarakle. Laina asna maram oiraga laikidaba migi masing lak mga 5,300 humdramapan laina asdagi naba faduna discharge tawkiba migi masing na koti mari lag ni fumathoy 9,933 ni. Laina asdagi ngakthoknaba vaccine kapthokkiba apunba migi masing na koti chani kun henkre malemgi oina covid laichana khwaidagi hena sokalaba laibaksingi manungda USA na ahanba India na anisubada amadi France na humsubada leide. Awang Nongpok State ki oina Assam na ahanba Mizoram na anisuba amadi Manipur na humsubada leide. Manipuri Chanura Laishem Marup Macha Laimagi President Miss Amusana na Luchingba Tim Amana ngasi khawpum bus accident da asok apan nang badagi hauzik Remsta laying liba singi manakta chatuna unakre loina blanket khudol tamkre. Tungda Macha Laimagi Tim aduna accident aduda sok badagi Ras Medicity da laying liba singasu unaduna blanket khudol tamke. Macha Laimagi Tim aduda lup asigi Vice President T.H. Nonibala General Secretary Rani Ningombam Amadi, Assistant General Secretary and Sairona Chanuna Sarugyaki. Asigumba thokdosi amuhana thoktanabagidamag mari leinaba authority na Manipur government gi site gi oinasu lambi thonggi oiba area si masima phatre masima tawdre khudong thiba thoba matamda ta yengsinbagi mahutta mitna pangbagi mahutta thokdringai mangoina na Manipur gi tampak amasung singgi mafam area da leiriba lambi thong khuding magase matam siga sunaba matam siga sanaba maongda hena khudong sanaba Manipur miyam gi dama khanbiraga masama suoiba singi damakta khanbiraga Manipur government na miyeng changbiyo habasi masala magi site gi mayamni mo sinjaraga aina mafamji thamjari ngasi wakjing inong machanba kumhauba malia fam palcha ahum mari ani ama jaichat kunmari thang janumit asida sanamahi lining salai kakching na sinduna kakching kherching kenaching haina khangnaba iputo khamlang pana ihan hanak yotsung yotsat tawkiba Irelda irup chaduna nongkhang ihan bagi thoram pangthokre. Salai kakching gi luching purel mangangcha rajena luching duna salai kakching gi thomi singa kakching gi maru oiba laifam lel nupi soi ibudau khamlangba malem ima yaifulembi sidabi laifam lotnung ibudau irum ningthaugi khubam kumbi tabagi khubam macha ibe ma thoibina in jingkhiba mafambu maira mekruk Langrulaba matungda kakching kaithel da leiba lairembi busu thongni jaki salai kakching gi luching purel mangangcha rajena phongdokhibada ngasi wakching noma chanba yelhomi aikhoi gi kumhauba numit asida lakpada kanglei miyam mikap thoktuna aikhoi gi ipa ipu singi lining liklam hangatna yengduna inat lining da hanjinbagi matam adu oire ngasidi kakching lamdam su chalai kakching gi hona jamalna inat lining but na thaiduna chaluraba kayasu sanamahi lining da hanjinba honarakle ipa ipu singi lining da hanjilaklaba gi iram pa gi param thirakpa asina manglomda changsinba Manipuri khunai ama malem ama purakpa ngamlagani sanamahi lining na athoiba lining ni haibasi aikhoi ningsinglasi haike Merry Christmas na lakpada Manipurda khundaminari ba maru oina Christian lining chatpa isil inaw singi mafamda ingtappa chaukhatpa nungay yaifaba tangdu leitaba loinana mayay kaba chinjak ni sagi chaitheng phangdaba amasung masa maufaba tingjang kaijangdaba lamdam ama oirasanu haina Coalition Against Drugs and Alcohol kadani yaifa paujel pizari Lord Jesus Christ na malem asida taibang panbubu sembiba mapu ibungogi yathang matung ina miyoiba khunai gi marakta mi oina poktu na miyoiba khunai bu achumba lambida lamjing binabagidamak achumba arangi lambi takpiri Jesus Christ ki maru oiba paujel gi malem asida ingtap na nungsi chanana hingminaba haibasini nungsiba haibasida minamba aranba yaude maram aduna malem asida ingtap na hingminabagi khwaidagi athoiba lambidi mi amaga nungsinana hingminaba haibasi Jesus Christ ki maru oiba paujel ni haina cherol amada yaifa paujel pirakli
ꯂꯥꯏꯅꯤꯡꯒꯤ ꯈꯦꯟꯅꯕ ꯂꯩꯇꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯒꯗꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯀꯌꯥ ꯈꯥꯡꯉꯨ ꯊꯛꯇ ꯄꯨꯟꯁꯤ ꯂꯣꯝꯂꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯦꯡꯅꯅꯕ ꯑꯃꯠꯇ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯗ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯇꯝꯕ ꯉꯝꯗꯕ ꯑꯔꯨꯕ ꯐꯤꯚꯝ ꯑꯃ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯪ ꯀꯨꯝꯖꯥ 2012 ꯗꯤꯁꯦꯝꯕꯔ 15 ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁꯅ ꯂꯥꯛꯄꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯏꯪ ꯇꯞꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯀꯤ ꯋꯥꯏꯁꯥꯝ ꯗꯦꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯐꯤꯌꯔꯁꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯥꯏꯔꯤ꯫ ꯂꯣꯔꯗ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯔꯛꯇ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯔꯤ꯫ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯎꯖꯦꯜꯗꯤ ꯃꯥꯂꯦꯝꯁꯤꯗ ꯏꯪ ꯇꯞꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯑꯀꯤꯕ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯕ ꯃꯤꯅꯝꯕ ꯑꯔꯥꯟꯕ ꯌꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯏꯪ ꯇꯞꯅ ꯍꯤꯡꯃꯤꯟꯅꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯝꯕꯤꯗꯤ ꯃꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅꯤ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯄꯥꯎꯖꯦꯜꯅꯤ꯫ ꯂꯣꯔꯗ ꯖꯤꯖꯁ ꯈ꯭ꯔꯥꯏꯁ ꯃꯁꯥꯅ ꯀ꯭ꯔꯣꯁꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯤꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯗꯨꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯄꯥꯞꯀꯤ ꯂꯝꯕꯤꯗꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯆꯪꯖꯕꯅꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯁꯦꯝꯕꯤꯔꯝꯕꯅꯤ꯫ ꯃꯁꯤꯅ ꯎꯠꯂꯤꯕꯗꯤ ꯀꯟꯕꯤꯕ ꯃꯄꯨ ꯂꯣꯔꯗ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯅ ꯃꯤꯑꯣꯏꯕꯕు ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯉꯥꯛꯄꯤ ꯍꯩꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯍꯩꯕꯒꯤ ꯃꯇꯤꯛꯄꯨ ꯇꯨꯡ ꯏꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕꯁꯤꯡ ꯉꯥꯛꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯣꯔꯗ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯧ ꯍꯥꯏꯕꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯁꯦꯝꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯕꯨ ꯈꯥꯏꯕꯨꯡ ꯇꯥꯍꯟꯅꯕ ꯌꯦꯛꯅꯕꯒꯤ ꯍꯤꯒꯥꯏꯋꯥ ꯑꯃꯗꯤ ꯊꯧꯑꯣꯡꯁꯤꯡꯅ ꯉꯁꯤꯗꯤ ꯅꯨꯡꯁꯤꯅꯗꯅꯕ ꯑꯃꯗꯤ ꯅꯄꯥꯛ ꯇꯥꯅꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯂꯥꯏꯅꯤꯡ ꯇꯤꯟꯅꯔꯤꯕ ꯃꯁꯦꯝꯒꯤ ꯃꯔꯛ ꯐꯥꯎꯕꯗꯁꯨ ꯂꯩꯔꯦ꯫ ꯌꯦꯛꯅꯕꯗꯤ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯝꯗꯝꯒꯤ ꯑꯄꯨꯟꯕ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯅ ꯂꯥꯏꯅ ꯏꯔꯝꯗꯝꯕꯨ ꯈꯨꯗꯨꯝ ꯆꯟꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯂꯣꯔꯗ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯧ ꯍꯥꯏꯕꯗු ꯇꯨꯡ ꯏꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯏꯪ 2012ꯒꯤ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁꯅ ꯂꯥꯛꯄꯗ ꯄꯥꯎꯖꯦꯜꯖꯔꯤ ꯍꯥꯏꯔꯗꯨꯅ ꯃꯁꯤꯇꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯜ ꯕꯤꯀꯥꯁ ꯁꯃꯤꯇꯤ ꯚꯥꯔꯥꯅꯥꯁꯤ ꯑꯃꯗꯤ ꯍꯦꯟꯗꯤꯀꯦꯞ ꯗꯤꯚꯦꯂꯞꯃꯦꯟꯠ ꯍꯩꯁꯇꯤ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯗꯨꯅ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯐꯪꯁꯟ ꯐꯣꯔ ꯃꯥꯁ ꯑꯦꯋꯦꯔꯅꯦꯁꯀꯤ ꯊꯧꯔꯝ ꯑꯃ ꯉꯔꯥꯡ ꯂꯝꯗꯦꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯁꯟꯇ ꯁꯥꯄꯝ ꯆꯥꯎꯕꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯇ꯭ꯔꯦꯅꯤꯡ ꯑꯦꯟड ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯄꯗ ꯈꯧꯄꯨꯝꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯊꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯌꯦꯡꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯦꯔꯤꯀꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯊꯅ ꯕ꯭ꯔꯦꯛ ꯑꯃ꯫ इलेक्ट्रिक लाक्तबना मरम ओइदुना असाब इसिंग फंगलर हाइबि नुंसा थिनिंगाय लेत्रबा फॉर्मसन सोलर वाटर हीटर कॉन्टैक्ट नंबर 9862669522 अखोइगी एड्रेस हाइरंगोइदुंग निथमजा कारोंग इम्फाल वेस्ट ब्रेक के मतुंग मयाम बुतराम नोंसरी मखताबा पाउ दिजरी हौखिबा डिसेंबर 18 यारिपोक टॉप सिंगथादा लैबा यारिपोक थंबालदु हायर सेकेंडरी स्कूल की चही की स्टडी टूर चटपदा तोंगजई मरिल लंबी की खौपुम सब डिवीजन की लोंगसाई विलेज पार्ट 3 की तुइबोंगदा थोकपा बस एक्सीडेंट अमदा लैखिद्रबा फिजिक्स के ओजा सनासम किशन चही कुंथ्रानिथोय अपोकपा एस खोमई लैफम थौबाल साबल तोंगबा वार्डन युमना मिखुबी चही निफुनिथोय मपुरोइबा वाई प्रेमजित लैफम यारिपोक टॉप अमदी Mahiroi tumpi macha taret moirangtham doli chahi tara nipan apokpa em nauba leifam yaरिपोक टॉप
Konthauzam Menaliyat Chahi Tarataret Apokpa Ke Sanatomba Laifam Yaripok Poiro Khongjin Laishram Roma Chahi Tarataret Apokpa El Ramchandra Laifam Yaripok Sifai Lekai Thangzam Chingkhai Lembi Chahi Tarataret Apokpa Laikhidraba Tihais Binoi Yaripok Top Sifai Lekai Fanjobom Rita Chahi Tarataret Apokpa Pihais Loken Andro Khunau Torongthel Bita Laikhuram Chahi Taranipan Apokpa El Ingocha Yaripok Laimanai Amadi Loitongbam Athoi Chahi Tarataruk Apokpa El Sagor Laifam Yaripok Yambem Punamioi Mapal Asigi Mafamda Aina Thingkraba Lalhulub Socialist Revolutionary Party Kanglaipak Sorepan Awaba Amadi Nungaitaba Fongdorakli Kudong Tiba Thaudok Aduda Asok Apan Nangduna Ana Laying Stangda Laikanaribi Oza Staff Singh Mahiroi Pumnamak Yamna Thuna Fagalakpa Oirasanu Haina Sorepana Cherol Amada Fongdorakli Tamthiraba Thaudok Asida Thintadana Asok Apan Nanglaba Miyoi Singbu Kanbinaba Khona Birakiba Lamdam Adugi Khulgi Kunja Singh Isil Inau Ipa Icha Pumnamak Pusu Sorepana Makhatana Thagatpa Fongdorakli Ngasisu the Ram Lal Pol Higher Secondary High School Disimga Chamapan Marfumanga Metric Bets Alumni Association na Kaibida Leiba Yaibiren Children Home Gi Angang Singda School Uniform Khongop Kambal Indoor Amadi Outdoor Games Ki Potlam Sing Loidana First Aid Kit Sing Mating Pangkre Haidi Nongpok Ningthau Panthoibi Thaugal Kanglup Top Singtha na Awaba Fongdorakli Tha asigi kuni thoida None District ki Longside Part 3 da thokiba laibak thiba bus accident ki thaudok amada Yaripok Top Singtha da leiba Thambalnu Higher Secondary School gi mahiroi taret Oza amadi warden yauna punamioi mapan laikidaba amadi kaya amana asok apan nangkiba adubu nongpok ningthau panthoibi thaugal Kanglup Top Singtha na thamoi sok na awaba fongdorokpaga loinana makhoi gi imung manung gi awaba da su sarugya zari hairi ngasi Top Singtha gi nongpok ningthau panthoibi sanglen gi mamangda Pangthokpa Thauramda minute ani tumina leptuna awaba fongdokpaga loinana laikhidraba singgi thawaina mapugi khuya khada ingna chikna lehanbina ba thongni jakhi loidana thaudok aduda sokpadagi layingliba singbusu yamna thuna fagat hanbina ba ibudau nongpok ningthau ibendau panthoibigi mafamda khurum jakhi hairi International flight singna ngasidagi hauraga apunba passenger gi chada ani airport ta random post arrival testing sathaba hokre khongthang asi Union Civil Aviation na laibak asibu COVID ki anauba variant dagi ngak thokpada mateng oinaba lakhalakibani India Lainga ki Department of Health and Family Welfare ki Secretary Rajesh Bhushan na Ministry of Civil Aviation ki Secretary Rajiv Bansal da ayiba cherol thaduna COVID test tawgadaba passenger sing adu atoppa laibak tagi lakpa passenger sing oigadabani hairi COVID test tawbagi sample pisilaba matungda passenger na airport tagi chatkhiba yagani karigumba positive oiramba tarabadi positive oibagi report adu Integrated Disease Surveillance Program da pisinduna Mari Lenaba State aduna lokhat fam thokpa thabak khangangani Positive oiraba sample sing asi genomic testing ginabak Indian SARS-CoV-2 Genomic Consortium Laboratory da thagani haina busanna phungdurakle Mahakna makhatana Civil Aviation Ministry na test tawbagi thabakta yengsinbaga loinana masida changba senfam pumnamak Health Ministry na lepkani hairi Sanabagi pau pizare All Manipur Polo Association na sinduna mapal Kangjaibungda tha asigi kunmathoidagi hauduna satharakli bataranipan suba state level women's amadi taruk suba junior boys polo tournament ngasi sanakhiba nupi Kanglup ki match amada lenthoi nganbi Kangjailup thangmaibana Laman Sagol Club Iroisyambabu Panjal mapan anida maithiba pikre Atopa match amadana KMM Riding School Chingsamai amadi Singkhai Hunba Polo Club Kongpal na sanakhiba Panjal ani chanaduna draw oike Satharakli ba tournament asiki hayeng match lairoi Manipur Veteran Cricket Association na sinduna tha asigi taramathoidagi luker playground da team tarukna ground anida group anida saruk yarga satharakli ba Taramapan suba Manipur Veteran Cricket Tournament ki ngasi sanakhiba match da Model Club Chinga Makhana YP HSU Lalambungbu Run Marifutara mangada mai thiba pikre
Match asida Model Club Chinga Makhana toss ngamduna ahanba innings bet paiki. Innings asigi apiba over kontra loiduna wicket mapan turaga run chamaga humra mari lauduna target run chamaga humra manga thamki. Match ki ani shuba innings ta YPHU lalambungna bet paikibada apiba over kontra gi manungda over kun mariga ball mariga wicket loinamak turaga run humra mapan lauduna match asi maikiba nanki. Match mai pakraba Model Club Chinga Makhagi all-rounder RK Chinglen Sanana ball kontra manga mayok nakibada run kunipan laukibaga loinana over taruk ball langkibada wicket ahum tuhanduna man of the match ki title lauki. Sa tharagli ba tournament asigi hayeng YUCC kwa kaithal amadi jam khagem paliga sanaragani. Manipur Cricket Association na senduna luwang pokpa cricket ground da tim taruk na saruk yaraga sa tharagli ba ani shuba MNCA Women's One Day Trophy gi ngasi sanakiba match da thau thamai ban na run chani kuntra mapanda AKSDO khangabo bu maithi ba pikre match asida AKSDO khangabo na toss ngamlaga ahanba innings fill khanduna ball langki innings asida thau thamai ban na bat paikibada innings ki apiba over kuntra manga loikibada wicket taruk turaga run chahum supna taruk lauduna target run chahum supna tare thamki match asigi ani shuba innings ta AKSDO khangabok na bet paikibada over kuntra mariga ball ahumda wicket loinamak turaga run homfut tare khaklauduna match asi maithi bananki match mai pakraba thau thamai bangi all rounder Niruta thaudamna ball chamaga supna tare mayok naraga run chamaga kunmathoi laukibaga loinana over ahum ball langkibada wicket ama tuhanduna women of the match ki title lauki chathariba tournament asigi hayeng PTRC pachoi amadi PTCC pachoi ga sanaragani ngasi no magi ay ngasagi pau pizari ngasi Manipurda ayukta saki bagi chang Celsius digi kulhumdoi dasmik taret oiki ing bagi chang na Celsius digi mga dasmik taret oiki ayukta nungsit yauba ising manil gi chang na sada marifutara taret oiki amadi nungtilna sada nifuhumdoi oiki aroy bada maroy pa pamuka na thamzari Palel mamang laikay da laiba dukan amagi mamangda dukan adu phambi nupi amaga khanabada nomay kapthorakpada po laiban lakpi nupi ama nomay nakpanbada gilaykidre Mga suba Assam Rifles ki Kangbuna Technopol District ki Timinaw Post tagi miyoy mari lupa crore mari hendagi hiwalapona na fagatkrey West Polusan Thoktana ba pandamda sizinaba loiraba arem akhak sing Manipur gi resource ontokpagi thabak kaya ama Juriba Municipal Council na leptana paikhatay. Christian Singi khwaidagi chawba kumhai Christmas na lakpada lamdam asigi luchingba amadi organization kaya na leptana yafa paujal pirakle. Amadi digital era asina kanaba kaya pidi masina saitheng kaya su pidaba nate pikliba angang dagi hauraga ahal oiraba miyoy sing fawba mobile phone yautubadi hingba yadabagum khanabagi matak oirakli haina Health Minister Dr. Sapam Ranjan na phongdokre ngasigi oina IS News na pizdaba Manipuri paw matang sa loizare meeting tabiraba khwaipam na magpukhurumsari